Manipur se eikhoigi ipusingna lon laining phijet chakcha amadi nat puwaridagi inak khunba haibadu oiduna lakli Adubu ngasigi mirolna section bamadi tungkoina lainaba honaba watpana ngasidi mamingta ngaisilak sei kharagi matungdana warina tana uba phanglaroidara kayasu yausilakli masigi manungda Kongba laithong phatfa sajibu laikhul phunba ira thongi tawfam Laipham len asesu ngasidi mamingta ngaisilakli sei kharagi matungdadi uba phanglaroidara haibagi akiba su leire hiramasida TOMTV gi kanaba pawdama ma phangbigani Maitai kanglai khunda ahanba matamdagi maina wai tangna sam leinung lonja pakhangba matamdagi Manipur pankhiba ningthau singna laipak ningthau pham tadanaba yeknaba marai chainaba sabau lanbau kandanaba chakhonga hongnaba laibak miyam nungai yaipana pananaba kanglada pangthok lamba ipa ipu pokpa taibang sembiba mapuda irat thauni jaba tawramba ibudau angom pokpa amadi ningthem pokpa anigi matamdagi hauna chahi gi oina sajibugi taret ni panba numitta Kongba laithong phatpa amadi sajibu laikhul phunba irat thauni tawpham Laipham ngasidi mangsilakle pukning nungsiningai haibadu yongna soksilakle Adubu Laipham len asi akhangba miyoi singna masi mangba yade haiduna ngasisu hairi Thabak oinadi ngakpi senbinaba leitraba mapu pandraba haibadu oirakle tainafam leiraktre Laipham masida changnaba Kongba chandam laikai amadi nauroibam laikai anigi marakta leiba kangkhul surung yaurami haiba changpham lambi nakalda lau paliba singna khajik khajik lausin khibana mithai misida lambi adu laikhidre lauri amana mahut sinkhre mangkhriba lambi si nauna semgat haningi haiba lamdamdugi miyoi singna phongdoknarakli jikdi zumna maming dangare Kongbai thom pamgi lambi marin dangare loinambak boundary fencing tawsanghare mafam leitre ada khoi pajamo ina khoina pamjari badi laikai natana Manipur gi pumda khoina hajini badi hayom famsi kana dama yam teng bangbiu irat thauni tawpham laipung adusu lanai miyoi singna patata sinkhibana mapu oikhibana khujin mamai mukta pakpa haibadu yongna piksinkhre adubu hauzik konariba lawpuna laigi lamni haiduna khakpirambana masi phawbadi hinglibani hairi Adu hujidi khaga khoptang gim leite kondang da khoi nupi myam sina semjalaga sibo oire majikdi mapung phada baidu oire ba khoi se ada khoi swam leiraga mai tau sigena kalap ki angang sing khoi maira pai bi mayam siam tadi kal hokji hana khoi hoji jong thok charak pani mayam ni sarkar dagi mateng khra bi dana akhoi sim mateng se khra chaw khatuk pi dana sang mate ma khambiraga swaida tobiu adai temple board adu hai sei adu handak kisida di sarkar na historical monument ekta chalhan biduna sengot payaba sengot piu laikai gi leng daba Laipham haibado masak thona sembiyo laipak yai phanaba tawdaba yadraba laigi thauram khayom lakpagi khayom lakpham pukhri adusu ngasidi pukhri mangkhre lanai miyoi amagi pata taraba lobuk oikhre laigi irat thauni tawphamdagi mathak thangbada laiba pukhrida khayom lakadaba adu pukhri mangkhibadagi mathakta pukhri laiphamdu chatpham lambi adusu lanai miyoi amagi lam oikhibana sambal khazinkhre lambi phaunaba yakhidre khwaidagi laibak thiribadi khayom lakpham pukhri phunjilamba adugi mathakta maphamdugi nakal awang thangbada lanai school ama sajilambana school adugi toilet mayamgi masum tasinpham oiduna hangoiningai phibam amada leihori leibaki puwiriba angamathau singna leibaki ni haira khanna mase thauramje mapung phana semgatpada semi bado gomelo so yai phani ningthau palireda ningthau phamba chena ba ningthau le tawram do hauji gome lai no leiri se sina semina ba haina mayang phamna simje halana simjeri Paliba lainga asi chumara chenaba amasung laibaki chahonga hongba yaipaba haibadu oinaba mangselakliba Laipham le asi semgat piu haina Manipur pandit loisang amasung lamdam sigi miyamna Manipur gi chief minister gi miyeng chingsilakli TOMTV gi tama pawdamjariba huidrom romen Kongpan